Ayukta mu'min oiraga numidangda kafir oigano Muhammad ki tarika salabadi Ayukta mu'min oiraga numidangda kafir oigano Muhammad ki tarika chalabadi mapugi hukumbu illa badi Muhammad ki tarika chalabadi numidangda kafir oigano mapugi hukum illa badi Ayukta mu'min oiraga numidangda kafir oigano Muhammad ki tarika salabadi Haram chaba pamgano haram gi se mangbani Iduna Saitan oiraglabadi thingba yamna wagani Haram chaba pamganu haram gi se mangbani Iduna Saitan oiraglabadi thingba yamna wagani Kalba sundri fausum loine thingba yamna wagani Kalba sundri fausum loine thingba yamna wagani Ayukta mu'min oiraga numidangda kafir oigano Muhammad ki tarika chalabadi Nangi nafsa se Saitan ni nafsa ka tantaudrabadi Shaitan ga nanga loinani nafsa na hoiduna puhan gano Nangi nafsa se Saitan ni nafsa ka tantaudrabadi Shaitan ga nanga loinani nafsa na hoiduna puhan gano Dunyadar oidana zadkini nafsa na hoiduna puhan gano Dunyadar oidana zadkini nafsa na hoiduna puhan gano Ayukta mu'min oiraga numidangda kafir oigano Muhammad ki tarika chalabadi Shaitan gi laifam nafsani dunya gi apamba hengat kani Nafsa bu hifazat dabadi mapugi mangal fangfamni Shaitan gi laifam nafsani dunya gi apamba hengat kani Nafsa bu hifazat dabadi mapugi mangal fangfamni Nangi kalba adudi kalba seng na baho nauda Mapugi mangal fangfamni Nangi kalba adudi Ayukta mu'min oiraga numidangda kafir oigano Muhammad ki tarika chalabadi
Singi hifazat tawdrabadi arembada malmangkhini Dilgi hifazat tawdrabadi mapunang ondagi lathokhini Singi hifazat tawdrabadi arembada malmangkhini Dilgi hifazat tawdrabadi mapunang ondagi lathokhini Munna wakhal tawjauda kalbasena bahonauda Dunyadar oidana sadkhini kalbasumri phauchum loida Mapugi hukum illabadi Muhammad ki tarika chalabadi Numidangda kafir oigano Mapugi hukum illabadi Ayugda mu'min oiraga Numidangda kafir oigano Muhammad ki tarika salabadi